ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯛꯄꯜꯇꯅ ꯀꯣꯏꯁꯤꯜꯂꯕ ꯃꯤꯇ꯭ꯔꯪꯒꯤ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯝꯃꯤ. ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯆꯥꯕ ꯊꯛꯄ ꯂꯣꯏꯕꯒꯤ ꯀꯣꯟ ꯐꯦꯡꯕ, ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯀꯣꯅꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯔꯝꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯑꯁꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ नुपा ꯑꯃꯅꯤ. ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯂꯕꯁꯨ ꯆꯦꯛꯄꯜꯗꯨꯒꯤ ꯋꯥꯡꯃꯗ ꯅꯣꯡꯃꯇ ꯆꯠꯄ ꯐꯪꯂꯝꯗꯦ. ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯕꯨ ꯆꯦꯛꯄꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯅꯣꯡꯃꯇ ꯊꯣꯛꯍꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯃꯗꯨꯗ ꯃꯄꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯄꯤꯔꯤꯕꯁꯤꯅꯤ. ꯃꯁꯤꯗ ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯛꯂꯨꯕꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯅꯝꯂꯒ ꯃꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯑꯃꯗꯤ ꯃꯄꯥ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯝꯃꯤ. ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯂꯤꯕꯅꯣ haiduna hangbada maram hayu yaramde. Amadi machanupibusu khangpoksang manungda changdanaba tattana hairami. Konung adugi manungda lairiba leikol sing aduda ising chaiba lei makhong sombana chingba pumnamak mapagi mitrangi mahaina pumnamak pangthoklami. Nongmadi ising chainaba pere aduna ising chaiba ngamdana leibaduda Rajkumari Thambalna mating panglami. Leikol adugi nakanda leiriba khangpoksang manungdagi asumna hairei, "Thambal, nangsi yamna phaba nupi amani." Wa nganglakpa asida Thambal changsinduna yenglubada matungda kanamta leiramdre. Thambalna, "Kanano aibu kauriba haiduna hangbada khangpoksang manungdagi manungda leiribasi aini, ai manungda leiba yamna ware, aibu amukta lauthokpiyu, aigi mating amukta pangbiyu haiduna khonjel amana hairaki." Rajkumari Thambal konung manungda khangchen chensilaktuna mapada asumna hanglammi, "Pabung, khangpoksang manungda leiriba asi kanano?" Machagi wahang adu tabada ningthau adu ngaklami. Mapana wa thaidoktuna, "Ibema, nangi chana thaknanaba pumnamak leiri, saru lao" haiduna machanupigi waribu thaidoklami. Adubu machanupina amuk makha tarai, "Pabung, nachana hangjaribasi amukta haibiyu, aikhoigi khangpoksang manungda leiriba asi kanano?" Maduda mapana makha tarai, "Ibema, nang haujik mapung marai phadri, nang mapung marai phakho, adu phaudamdi ipa nangonda khangpoksang asigi maramda haikiroi." Nongma ningthau aduna mapanda thoktuna thabak ama chatkringai matamda Rajkumari Thambal leikol aduda sanaduna leirami. Khanghaudana khangpoksang manungdagi Rajkumari Thambal aibu amukta thadokpiyu haiduna khonjel amana tattana laurakhi. Maduda Rajkumari Thambalna asumna hairami, "Ai nangbu ka sigi manungdagi lauthokpa ngamloi, maramdi pabungda aina wasakre." Maduda khangpoksang manungi khonjelna asumna makha tarai, "Nangna aibu ka asidagi lauthoklabadi nangi pabunggi aron athuk pumnamak nangonda haigani." Rajkumari Thambal
ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯐꯥꯊꯕ ꯉꯝꯗꯅ ꯃꯄꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯁꯣ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯁꯣ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯁꯣ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯁꯣ ꯑꯗꯨ ꯄꯥꯏꯔꯒ ꯈꯥꯡꯄꯣꯛꯁꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣ ꯍꯦꯛ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯎꯆꯤ ꯑꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯛꯈꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯄꯪꯕ ꯅꯨꯄꯤꯅꯤ ꯅꯪꯁꯦ꯫ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗꯨꯅ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯅꯤꯡ ꯇꯝꯂꯦ, ꯅꯨꯡꯉꯥꯏꯔꯦ"꯫ ꯎꯆꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯀꯤꯕ ꯐꯪꯏ, ꯃꯃꯤꯠ ꯂꯥꯎꯏ, ꯃꯃꯤꯠ ꯏꯂꯪ ꯂꯪꯏ꯫ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ, "ꯑꯩꯁꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡ ꯇꯥꯛꯄ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯒꯅꯤ"꯫ ꯑꯁꯨꯝꯅ ꯎꯆꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯎꯆꯤ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯨꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ, "ꯑꯩꯒꯤ ꯁꯛꯇꯤꯕꯨ ꯅꯪꯅ ꯈꯪꯗꯕ? ꯑꯩ ꯑꯁꯤ ꯍꯦꯂꯣꯏ ꯑꯃꯅꯤ"꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯎꯆꯤ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯄꯥꯈꯠꯅ ꯀꯣꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯕꯨ ꯀꯧꯔꯗꯨꯅ, "ꯏꯕꯦꯝꯃ, ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯂꯤꯕꯁꯤ ꯀꯔꯝꯅ ꯍꯥꯡꯂꯤꯕꯅꯣ"꯫ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯎꯆꯤ ꯑꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, "ꯄꯥꯕꯨꯡ"꯫ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯒ, "ꯄꯥꯕꯨꯡ, ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯑꯩꯅ ꯍꯥꯡꯗꯣꯛꯂꯨꯔꯦ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯥꯕꯨꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯇꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯨꯕꯅꯤ"꯫ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯦꯝꯃ, ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯁꯛꯈꯤꯕ ꯑꯗꯨꯒꯤ ꯋꯥꯁꯛꯇꯤ ꯀꯥꯏꯔꯦꯗꯅ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯃꯄꯥꯗ, "ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯆꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯤꯟꯕ ꯌꯥꯔꯔꯣꯏꯗꯕ꯭ꯔꯥ"꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯔꯒꯅꯤ"꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯄꯥꯕꯨꯡ, ꯃꯇꯧ ꯀꯔꯝꯅ"꯫ ꯃꯄꯥꯅ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃ ꯃꯆꯥꯅꯨꯄꯤꯗ ꯂꯤꯔꯛꯏ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯄꯥꯁꯤ ꯑꯐꯥꯎꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯅꯕꯣꯛ ꯑꯩꯍꯥꯛꯀꯤꯅ ꯏꯃꯥꯅ ꯑꯩꯍꯥꯛ ꯑꯁꯤ ꯎꯆꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯎꯆꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯅꯃꯥꯒ ꯊꯦꯡꯅꯔꯦ꯫ ꯅꯃꯥꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯃꯥ ꯂꯧꯗꯨꯅ ꯑꯩꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯅꯪ ꯄꯣꯛꯂꯤ꯫ ꯎꯆꯤ ꯑꯁꯤ ꯑꯆꯝꯕ ꯎꯆꯤ ꯅꯠꯇꯦ, ꯍꯦꯂꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯅꯃꯥꯕꯨ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯃꯥꯁꯨ ꯀꯥ ꯃꯅꯨꯡꯗ ꯂꯩꯇꯕ ꯃꯇꯝꯗ ꯍꯦꯂꯣꯏ ꯑꯁꯤꯅ ꯂꯥꯛꯂꯒ ꯅꯪꯕꯨ ꯁꯥꯞ ꯇꯧꯔꯝꯃꯤ꯫ ꯅꯍꯥꯛ ꯑꯁꯤ ꯅꯁꯥꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯥꯞ ꯇꯧꯔꯝꯃꯤ,
ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯃꯥꯡꯅꯕꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯁꯥꯞ ꯑꯁꯤꯕꯨ ꯀꯣꯛꯅꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯄꯤꯔꯝꯒꯦ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯆꯍꯤ 15 ꯁꯨꯔꯕ ꯃꯇꯝꯗ ꯃꯔꯝ 3ꯅ ꯁꯥꯞ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯄꯤꯔꯤꯕ ꯃꯔꯝ 3ꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯑꯗꯨ ꯎꯆꯤ ꯑꯣꯟꯈꯤꯕꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯀꯝꯗꯧꯔꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯄꯥꯅ, ꯅꯃꯥꯕꯨꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯎꯆꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯕꯨ ꯂꯩꯗꯨꯅ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯎꯆꯤ ꯑꯗꯨꯗ ꯅꯪꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯤ ꯑꯗꯨꯁꯨ ꯑꯔꯩꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯝꯗꯧꯏ? ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯁꯨꯛꯂꯕ ꯎꯃꯪ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯃꯇꯣꯝꯇ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ ꯑꯃꯗꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯑꯩ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯆꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯇꯥꯔꯤꯕ ꯎꯔꯤ ꯋꯥꯔꯤ ꯃꯔꯛ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯎꯆꯤ ꯑꯗꯨꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯎꯆꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯂꯩꯖꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯎꯠꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯔꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯒꯤ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯦꯜꯂꯛꯄꯅ ꯋꯥꯕꯅ ꯇꯞ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯏꯟꯊꯔꯗꯨꯅ ꯌꯦꯡꯂꯒ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯁꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯣꯟꯊꯅ ꯎꯔꯦ, ꯑꯩ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯄꯨꯔꯒꯦ꯫ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯒꯣꯜ ꯃꯊꯛꯇ ꯍꯥꯞꯀꯠꯇꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯆꯪꯂꯛꯂꯒ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯇꯥꯔꯤ, ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯆꯍꯤ 15 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯆꯍꯤ 15 ꯁꯨꯒꯗꯕ ꯅꯣꯡꯃ ꯈꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯅꯤ꯫ ꯃꯍꯥꯛ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯁꯥꯠꯂꯤꯕ ꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯍꯥꯛ ꯆꯍꯤ 15 ꯁꯨꯒꯗꯕ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯤ꯫ ꯑꯩꯅ ꯆꯍꯤ 15 ꯁꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯎꯆꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔꯤ, ꯃꯐꯝ ꯑꯃꯗ ꯑꯃꯨꯛꯇ ꯆꯠꯁꯤ, ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯎ"꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏ ꯕꯣꯔꯥꯅ ꯀꯨꯞꯇꯨꯅ ꯂꯩꯍꯧꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯁꯤꯒꯤ ꯕꯣꯔꯥꯅ ꯀꯨꯞꯂꯤꯕ ꯄꯣꯠ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯄꯤꯒꯗꯕ ꯈꯨꯗꯣꯜ ꯄꯣꯠꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯃꯤꯅꯥꯏꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯎꯆꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯕꯣꯔꯥꯅ ꯀꯨꯞꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯇꯠꯇꯅ ꯏꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯕꯣꯔꯥ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯕꯣꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯅꯥ ꯄꯥꯟꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯪꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯝꯕꯤ ꯑꯗꯨ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯎꯆꯤ ꯑꯗꯨ ꯎꯆꯤꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯎꯆꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯗ, "ꯅꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯔꯝꯁꯨ ꯅꯁꯥꯅ ꯊꯨꯒꯥꯏꯖꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯅꯨꯡꯁꯤꯠꯇꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯎꯆꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯂꯝꯍꯥꯡꯅꯤ, ꯏꯍꯥꯡ ꯍꯥꯡꯕꯅꯤ, ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯎꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ "ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ" ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯎꯆꯤꯅ "ꯑꯩꯁꯨ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯁꯥꯎꯅ "ꯐꯔꯦ, ꯅꯍꯥꯛ ꯈꯪꯗ꯭ꯔꯕꯗꯤ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ ꯎꯆꯤ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ "ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ, ꯑꯩꯍꯥꯛꯄꯨ ꯂꯩꯐꯝ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯅꯞꯁꯟꯅ ꯂꯦꯞꯄꯗꯨꯅ "ꯑꯩꯍꯥꯛ ꯂꯩꯔꯤꯉꯩꯗ ꯅꯪꯕꯨ ꯀꯅꯥꯅ ꯅꯪꯒꯤ ꯂꯩꯐꯝ ꯄꯤꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯎꯆꯤ ꯑꯁꯤꯅ ꯅꯪꯕꯨꯁꯨ ꯇꯥꯟꯅꯔꯤ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯂꯩꯐꯝ ꯑꯃ ꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ"꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯊꯝꯕꯥꯜꯗ ꯃꯈꯨꯝ ꯄꯥꯟꯕ ꯄꯣꯂꯥꯡ ꯑꯃ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯎꯆꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯊꯝꯕꯥꯜꯗ ꯄꯣꯂꯥꯡ ꯑꯗꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯝꯕꯥꯜꯅ "ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯁꯨꯡꯏꯟ ꯏꯜꯂꯣꯏ, ꯑꯩ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯎꯆꯤ ꯑꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯅꯥ ꯃꯦꯟꯁꯤꯟꯗꯨꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ, "ꯑꯩꯍꯥꯛꯅ ꯆꯍꯤ 15 ꯁꯨꯔꯕꯗꯤ ꯑꯩꯍꯥꯛ ꯄꯥꯕꯨꯡꯒ ꯁꯣꯏꯗꯅ ꯎꯅꯔꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯁꯥꯞ ꯑꯁꯤ ꯀꯣꯛꯂꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯅꯤ"꯫ ꯎꯆꯤ ꯑꯗꯨ ꯃꯇꯣꯝꯇ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯂꯝꯃꯤ꯫ "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯍꯤ 15 ꯁꯨꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛꯇꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯆꯤ ꯑꯣꯟꯗꯨꯅ ꯂꯩꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯅ ꯆꯍꯤ 15 ꯍꯦꯛ ꯃꯄꯨꯡ ꯐꯥꯕꯒ ꯉꯁꯥꯏ ꯄꯣꯂꯥꯡ ꯄꯤꯔꯝꯃꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯛꯇ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯃꯨꯛ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤꯗꯤ ꯑꯩꯍꯥꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯐꯔꯦ,
ꯑꯍꯨꯝꯁꯨꯕ ꯃꯔꯝ ꯑꯁꯤ ꯅꯍꯥꯛꯅ ꯎꯆꯤ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯟꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛ ꯁꯥꯞ ꯑꯁꯤꯗꯒꯤ ꯅꯅꯤꯡꯇꯝꯂꯤ꯫ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯣꯅꯨꯡꯗ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ, ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫